Govindaji Da Ephut Phaorakpa Mari Leinana Govindaji Temple Board na SINDUNA Mari LEINABA PANGTHOKADABA Thouram sing Pangthokkhre Ephut Phaorakpa adugi matangda manipur pandit loisangi pandit ngariambam tombana pangmi singda unaba amada lairam tilam khangdana Govindaji gi mafam ama hektada semgat chagatpagi thabak tawrabadi madugi mahai soidana fangani karigumba sokhaidaba thenghaidaba mafamda sokurabadi leibak asi awana tagani mamang thakta semgat sagatnabagi thabak paikhatpada athingba pirubagi damak lokap phawba yaukiba leikre amadi Krishna Janma Nimitasu Ephut Phaorakpana maram oiraga leibak asida amuka hena awa ana takibagi thodok leikre matungda pamdaba thodok sing thoktanaba leidiba lairam tilam sing kupna neinaraba matungda semgat sagatpagi thabak sing paikhatpiyu haina mahakna mari leinaba singda apil tarakli Konung Sabasida Kari Shoy the Mom Shokuke, the Shoy the Mom Kai Tongi, Luka Yato Tango never, 1903. Adu Sarako Konung never, the lay of Konung. Adu. I was here. Hagi Liram Jinakadom Sali. She lady of Pukri in Japan, Pukrika in Lasia, arrive in a tea. A kin Kongi arrive in a tea, me no yadriven. A queer coina, among when I see that Tinga Comatumda, Inga Ingen Yimatumda, Ashida. Tholakana adu natragana thangkhalubo yawbagi pena khongba han wari lei na ri thokina toba aduga last aigi apokpa aigi pasi 2004 gi august ta masigi pakangbo pukhi hida khayom la ame hintoga bani ta lai maduna iroi loiba khayom la pani kaino thaba hogolubo matamda mafam ji Ephut Phaorakpa pukhi ji sema saba da apagi kari haitare development togo matamda mafam je semdarake sadarake Kugai Jarake, Sagai Jarake, Tiluki, Natarana, Koi, Tabakito, Wunda, Ayapa Pivira, Canune, and high with the Han, high hook, Mapuda, the older Bagi, Adumagi, Kudong Jada was here, like from Dimhamadi Konung, Masida di, Manipur, the Karadum to a, and talk the Nava, and Hajagre.